ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯎ, ꯁꯤꯒꯤ ꯂꯤꯛꯁꯤ ꯐꯖꯗ꯭ꯔꯥ? ꯃꯣꯍꯣꯔ 8ꯅꯤ ꯍꯥꯏꯕ꯫ ꯅꯈꯣꯏꯅ ꯇꯩꯅ ꯍꯟꯗꯛ ꯁꯦꯜ ꯐꯪꯂꯛꯄꯗꯣ ꯑꯗꯨꯗ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯅꯦꯃꯤ꯫ ꯅꯈꯣꯏꯅ ꯇꯩꯁꯤ ꯐꯗ꯭ꯔꯥ? ꯑꯌꯥ, ꯌꯥꯝ ꯐꯖꯩ ꯏꯆꯦ꯫ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯇꯥꯔꯦ, ꯏꯆꯦꯒꯤ ꯑꯁꯤꯒꯨꯝ ꯐꯖꯕ ꯑꯃ ꯁꯥꯕꯤꯌꯣ ꯍꯥꯏꯗꯅ꯫ ꯍꯟꯗꯛ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯇꯥꯏ꯫ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯂꯤꯛꯁꯤ ꯎꯔꯨꯕꯗꯒꯤ ꯑꯩ ꯁꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯈꯜꯂꯤ ꯏꯆꯦ꯫ ꯑꯁ ꯌꯥꯝ ꯐꯖꯩꯕꯣ꯫ ꯐꯖꯕꯅꯤ꯫ ꯀꯣꯟꯁꯪꯗꯁꯨ ꯃꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯍꯧꯏ꯫ ꯑꯩꯉꯣꯟꯗ ꯁꯤꯕꯗꯅ ꯍꯦꯜꯂꯤꯒꯁꯨ ꯍꯥꯏꯅꯍꯧꯔꯤ ꯄꯣꯠ꯫ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯉꯧꯏꯗꯅꯀꯣ, ꯑꯗ ꯊꯤꯛ ꯊꯥꯛ ꯐꯕꯅꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯗꯅ ꯍꯥꯏꯅꯍꯧꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯏ ꯍꯥꯏꯔꯦꯗꯅ꯫ ꯍꯩ, ꯑꯗꯣ ꯃꯁꯤ ꯇꯥꯍꯟꯕ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯃꯁꯤꯗꯤꯅꯦ ꯍꯣꯔꯦꯟꯅꯦ ꯁꯤꯒꯤ ꯂꯤꯛꯁꯦ ꯑꯩꯅ ꯁꯥꯏ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯅꯦꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯗꯧꯔꯤꯕꯅꯤ, ꯈꯪꯉꯤꯗꯅ꯫ ꯃꯥꯅꯤ ꯏꯆꯦ ꯌꯥꯏ, ꯄꯨꯔꯥ ꯍꯨꯔꯥꯟꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯜ ꯂꯩꯕ ꯎꯕ ꯌꯥꯔꯣꯏ, ꯍꯦꯛꯇ ꯃꯃꯤꯠ ꯑꯅꯤꯁꯦ ꯊꯥꯡꯒꯠꯂꯒ ꯌꯦꯡꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯧꯒꯦ ꯁꯤꯅꯕꯨ ꯍꯦꯛꯇ ꯈꯥꯡꯕ ꯉꯝꯗꯦ ꯑꯣꯏꯕ꯫ ꯃꯁꯤꯗ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯒ ꯐꯔꯗꯧꯅꯤ꯫ ꯃꯆꯥ ꯑꯃ ꯂꯩꯔꯤꯉꯩ ꯇꯧꯔꯤꯕꯁꯤꯁꯨ ꯅꯨꯄꯥꯒ ꯑꯣꯏꯁꯤꯜꯂꯦ꯫ ꯄꯨꯔꯥ ꯀꯣ ꯍꯌꯦꯡ ꯂꯟ ꯊꯨꯝ ꯈꯥꯏꯔꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤ ꯁꯣꯏꯗꯅ꯫ ꯏꯇꯩꯗꯨꯅ ꯂꯩꯈꯤꯗꯕꯗꯣ ꯀꯨꯏꯔꯛꯇꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯐꯤꯔꯣꯏ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯥ ꯃꯆꯥꯁꯦ ꯀꯣꯛ ꯆꯠꯈꯤꯒꯦꯗꯤ ꯂꯩꯇꯦꯕ, ꯁꯨꯝ ꯌꯦꯠꯇꯅ ꯂꯩ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯗꯨꯕꯨꯅꯦꯍꯦ, ꯑꯩꯈꯣꯏꯅꯤ ꯃꯥꯟꯅꯔꯒꯅꯦ ꯑꯃꯨꯛꯇꯪ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯈꯥꯡꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯧꯖꯤꯛ꯫ ꯃꯥꯅꯤ ꯏꯆꯦ, ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯑꯣꯠꯀꯗꯕꯅꯤ꯫ ꯍꯜꯂꯦ ꯍꯜꯂ ꯃꯥꯜꯂꯦ꯫ ꯏꯁ ꯑꯥꯗ ꯁꯣꯜꯂꯤ ꯃꯁꯛ ꯃꯆꯨ ꯊꯣꯛꯇꯕ ꯃꯈꯩ ꯃꯆꯥꯁꯤꯒ ꯌꯦꯞꯇꯅ ꯍꯜꯂꯛꯏꯁꯤ ꯌꯦꯡꯉꯨ꯫ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯏꯅꯥꯎ, ꯑꯩ ꯍꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯄꯣꯠꯁꯨ ꯌꯥꯝꯅ ꯁꯤꯠꯇꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯤꯁꯤꯡꯁꯦ ꯄꯣꯠ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯛꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯁꯤ ꯃꯌꯥꯗ ꯃꯤꯒꯤꯗ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯣꯏꯅ ꯅꯞꯇꯨꯅ ꯇꯥꯡꯖꯗꯨꯅ ꯐꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯨꯝꯕꯅ ꯌꯣꯟꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯌꯣꯟꯅꯕ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤ, ꯑꯣ ꯏꯆꯦ ꯄꯣꯠ ꯁꯤꯠꯇ꯭ꯔꯦꯕ? ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯅꯣ? ꯑꯗꯨꯒꯅꯤ ꯏꯆꯦ, ꯋꯥ ꯑꯃꯒ ꯍꯥꯏꯖꯒꯦ꯫ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯕꯅꯤ꯫ ꯌꯦꯡꯉꯣ, ꯏꯆꯦꯅ ꯃꯁꯤ ꯃꯌꯥꯗ ꯄꯣꯠ ꯈꯔ ꯃꯅꯥ ꯃꯁꯤꯡꯈꯔ ꯊꯥꯔꯒ ꯌꯣꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯀ ꯑꯃꯠꯇ ꯌꯦꯡꯗꯈꯩ ꯇꯧꯕꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯏꯆꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯈꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒ ꯆꯥꯡ ꯃꯥꯟꯅꯅ ꯂꯩꯕ ꯇꯥꯔꯦ꯫ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨꯅꯕ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯂꯩꯃ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯈꯣꯏꯅ ꯇꯩ ꯂꯩꯈꯤꯗꯕꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈꯤꯕꯗ ꯉꯥꯏ꯫ ꯍꯥꯟꯅ ꯅꯇꯩꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯑꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯅ ꯇꯥꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯂꯩꯗꯅ ꯑꯆꯧꯕ ꯀꯔꯕꯥꯔ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯛ ꯃꯦꯜꯂꯤꯕꯅꯤ꯫ ꯏꯆꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ꯫ ꯏꯆꯦꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯊꯅꯤꯡꯉꯥꯏ ꯃꯆꯥꯛꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯅ ꯇꯧꯔꯤꯕꯗꯣ ꯌꯥꯔꯗꯤ ꯇꯣꯛꯄꯤꯔꯣ꯫ ꯏꯅꯥꯎ, ꯅꯈꯣꯏ ꯑꯗꯨꯗꯗꯤ ꯍꯥꯏꯒꯅꯨ꯫ ꯏꯆꯦ, ꯃꯁꯤꯅ ꯆꯥꯛꯈꯧ ꯃꯦꯟꯅꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝꯅ ꯐꯔꯕ ꯑꯣꯏꯔꯗꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯆꯦꯅ ꯊꯣꯡꯒꯗꯕ, ꯑꯗꯨꯒ ꯏꯆꯦꯒ ꯑꯉꯥꯡꯒ ꯇꯣꯉꯥꯟꯅ ꯆꯥꯒꯗꯕ ꯉꯁꯤꯗꯒꯤ ꯇꯧꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯏꯆꯦ ꯌꯥꯏ, ꯑꯁ ꯑꯩꯗꯤ ꯂꯩꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯗꯨꯒ ꯑꯁꯤꯅ ꯊꯣꯡꯂꯒ ꯆꯥꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯏꯋꯥ ꯏꯄꯨꯔꯣꯏꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯆꯥꯍꯟꯕ ꯇꯣꯉꯥꯟꯗꯣ ꯄꯤꯖꯈ꯭ꯔꯁꯤꯕ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯅꯗꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯈꯔ ꯇꯟꯕꯅꯤꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯗꯤ꯫ ꯑꯗꯨꯅꯅꯦ ꯁꯨꯝꯗꯧꯔꯁꯤ꯫ ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯁꯦ ꯀꯌꯥ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯦ ꯇꯣꯉꯥꯟꯅ ꯆꯥꯖꯔꯣ꯫ ꯏꯅꯥꯎꯁꯥ, ꯅꯇꯩꯗꯨ ꯂꯩꯈꯤꯗꯕꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈꯤꯕꯗ ꯉꯥꯏ꯫ ꯑꯁꯨꯝꯅ ꯇꯣꯈꯥꯏ ꯇꯧꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ꯫ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯏꯃꯨꯡꯅꯤ꯫ ꯄꯥꯕꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯈꯤꯁꯤ ꯀꯩꯗꯧꯒꯦ? ꯆꯥꯎꯕꯤꯅ, ꯏꯁ ꯍꯩꯔꯦꯗ,
ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯍꯜ ꯀꯇꯜ ꯑꯗꯨꯒꯤ ꯋꯥꯃꯨꯛ ꯇꯥꯈꯤ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯏꯅꯥꯎ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯌꯦꯟ ꯃꯐꯩꯗꯨꯝ ꯆꯥꯊꯣꯛꯁꯤ ꯅꯈꯣꯏ ꯅꯇꯩꯗꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯌꯦꯟ ꯂꯩꯍꯜꯂꯨꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤ ꯆꯪꯁꯤ ꯂꯥꯛꯑꯣ ꯃꯁꯛꯁꯤꯡꯁꯦ ꯍꯨꯃꯨꯛ ꯈꯥꯏ ꯌꯦꯡꯖꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯑꯄꯤꯛꯄ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯂꯩꯃ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯃꯅꯪꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯣꯛꯎꯁꯤ ꯏꯆꯥꯕꯨ ꯄꯨꯛ ꯂꯥꯝꯂꯕ꯭ꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯁꯤ ꯇꯣꯛꯎꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯕ ꯆꯦꯡꯐꯨ ꯑꯗꯨꯗꯒꯤ ꯆꯦꯡ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯝꯗꯦ ꯈꯟꯊꯔꯛꯄꯗ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯈꯖꯤꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯣꯛꯎꯁꯤ ꯀꯞꯂ 이마가 쨍와두세 이자기 인비르다고 이마가네 쨍레루시 라오세 아시 하이두나 레이마 쨍완 미삿키람미 셀나 얌나 레이타바가 밍온다기 솥라가 쨍 아마디 하와이 레이람미 아숨나 레이마 얌나 와나 마사 픽바두가 레이람미 adubu nongmata manaw nupasing amadi manaw nupising na ubidrabasu makuboknadi mamaw ahalgi khanbada yamna nungairamdi tomsaw mangolda leptuna mamaw ahalbu kauraklammi hai imau ibema tabrani nangbo amukta mapalda thoglawne iku wa mahaige lawne leima makokta phi hairap kuplaga thoklai baba kari takpigadaba hai nangbu cha isinga thoglabro angangdi tumlibra baba angangdi tumli ai chak thomsirana tawramani baba hai nang wari haibe iku khak adubu imung sida satnariba kanglonse ikuna kaishu yani ikuna nangbu ahanba mitta ukiba imau ahalni haidana imau ibema haibadagi ngasi phau naming phau kaudana leiriba isanu patu hek leikidabadagi imau gi maithongda nongta momon minok tamdri apikpa nasa aduga nangna ngamna ba haidana mana masing khara yolaga nangna khanglibase ihu yengbada yamna nungai nanau sing sina khara pharabadi nungshi sanana leiminaba yagadabadi adubu khangdre ikusu ahal ushilaklabanina wa amatta phawba hainingdre baba namau karisu khanjadeda masidi aigi laibakta asum tho haidana tamlambagini ai karisu nungai taba leijade baba hingnabagi lanphamda namau mai leiduna khak chenjar isa sigi khalaga ai awa ana thidana hingkhini baba inau singdasu ai karisu nungai taba leijade imaugi puksel ikuna masak munna khang imauna kanabu sulana khalamoi haibase iku khang adubu yengoi iku su sel khra thokpani imaugi yamba yamdaba khara mateng oinana ba haidana tungshin sel silausil aduga kari no isu gisu leibi yarni baba namau lauzarike hey lausil luni nang kari amata khanganu ne se ibana nusidana pibani baba yarani da namau su sel khra tali masina dum konana masilagi baba hey yadi imau waba yabanat nungaina leigadaban chahi noriba nangna selgi damak awa ana thidana hotnaribado ipa su khang adunani ipana sel piribs karimata khanganu nausilune se asi haiduna tomsauna mamauda sel khara piram talak asida mamau yai mathoklaktuna oiriba matawadu urami madu ubada thong marumdagi yengduna mathabak yeiduna leirami hai tauri sim is selga pidane une achanu pa leikhidre haidan mamau ahal sidaga selga pidana ikhoidadi nomta selga pibanati tauri sim ko masi kaya lamtat kami badu tauri se khangni ngasi imungse lan tawge khangni baba yarani namau lauzararoige oh ipagi beba ipana din hakse isani ngolgumda khal adubu nangnadi aibu apokpana pagum khanba ngamdaba ma ainadi isudusu waramgani haidana nungaitana khani leima mapagi wahe du tabada nungairamde baba na nungairoida boiradi namau laujarage baba adoni da nei musidi sesi kari no imaugi sizinagadabaduda sizinazaro hoi baba asi hairaga leima imunglomda sangkiram miyoibagi mapok tamma ngamba nati kana suwan hingningba nati kappa nokpa masin manawni hainabagum awaba nungaiba asisu masin manawni hainaribani
ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯔꯒ ꯍꯦꯟꯅ ꯋꯥꯁꯅꯨ ꯈꯟꯕ, ꯃꯤꯒꯤ ꯋꯥꯕ ꯎꯔꯒ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯣꯛꯅꯅꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯇꯩꯃꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯥꯏꯃꯅ, "ꯏꯇꯩꯃ, ꯏꯇꯩꯃꯧ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯁ ꯉꯁꯤꯗꯤ ꯆꯥꯛ ꯑꯔꯣꯏꯕꯤꯗ ꯂꯥꯝꯃꯤꯍꯦ꯫ ꯐꯖꯅ ꯏꯊꯔꯅꯤ ꯈꯪꯉꯤ꯫ ꯏꯇꯩꯃ, ꯑꯩꯅ ꯉꯥ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ, ꯃꯁꯤꯃ ꯐꯖꯅ ꯇꯥꯎꯔꯒ ꯆꯥꯔꯁꯤ." ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯇꯩꯃꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯆꯔꯛꯄꯅꯤ, ꯆꯥꯛꯁꯪꯗꯒꯤ ꯍꯨꯃꯥꯡ ꯀꯥꯡꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯧꯖꯩ ꯍꯥꯏꯕꯗꯅꯤ ꯃꯊꯟꯇ ꯀꯅꯥꯁꯨ ꯇꯥꯗꯅ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯨ ꯆꯥꯎꯕꯤ? ꯀꯩꯗꯧꯔꯒꯦ? ꯇꯞꯅꯤꯡꯅ ꯍꯥꯏꯔꯒ ꯆꯪꯕ ꯌꯥꯕꯁꯤꯕꯨ? ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯎꯗꯅ ꯂꯝꯌꯥꯏꯁꯦ ꯉꯥꯡꯕꯤꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯀꯅꯥꯗꯅꯣꯕ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯀꯅꯥ ꯊꯣꯛꯄꯤꯔꯛꯀꯦꯕ ꯃꯈꯣꯏ ꯇꯥꯗꯅ ꯂꯥꯎꯔꯤꯕꯗꯨꯕꯣ?" "ꯍꯩꯃ, ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯏꯇꯩꯃꯗ ꯉꯥꯁꯤ ꯈꯔ ꯇꯥꯎꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯊꯤꯕꯤꯔꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ. ꯑꯗ ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯤꯠꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯤꯡꯂꯤ. ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕ ꯃꯈꯣꯏ ꯇꯥꯗꯅ ꯀꯔꯤꯒꯤꯅꯣꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥꯗ ꯍꯥꯟꯅ ꯆꯪꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯦꯟꯃꯟ ꯇꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯕꯤꯔꯨꯔꯤꯕꯗꯨꯕꯣ? "ꯍꯩꯃ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯆꯥꯎꯕꯤ ꯅꯪꯕꯣ?" "ꯑꯣ, ꯊꯣꯛꯂꯛꯑꯔꯣꯏꯌꯦ, ꯅꯪꯒꯤ ꯅꯇꯩ ꯃꯇꯧ ꯉꯝꯕꯤꯗꯣ ꯊꯣꯛꯂꯛꯑꯔꯣꯏꯌꯦ. ꯃꯈꯣꯏ ꯇꯥꯗꯅ ꯐꯅ ꯂꯥꯛ ꯀꯧꯔꯕꯁꯨꯅꯦ, ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯔꯔꯣꯏꯌꯦ." "ꯑꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯏꯇꯩꯃꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯅꯠꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ?" "ꯍꯣ, ꯑꯗꯨꯕꯨꯔꯣ, ꯃꯥ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦꯌꯦ. ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯉꯝꯗ꯭ꯔꯤ ꯁꯤꯅꯤꯗꯅ. ꯏꯅꯥꯎꯒꯩꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯣꯡꯉꯤ, ꯑꯗꯨꯒ ꯏꯆꯦꯅ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ. ꯑꯗꯨꯒ ꯃꯊꯟꯇ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯍꯜꯂꯦꯌꯦ. ꯑꯗꯨꯒꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯒꯤꯅꯤ. ꯑꯩꯁꯨ ꯏꯅꯥꯎꯒ ꯏꯕꯥꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤ. ꯀꯗꯥꯏ, ꯉꯥꯗꯣ ꯁꯤꯗ ꯄꯤꯔꯣ, ꯑꯩ ꯇꯥꯎꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯒꯤ ꯉꯥꯗꯨ ꯇꯥꯞ ಲಾꯎꯅ ꯂꯧꯏ꯫ ꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯆꯥꯅꯅ ꯍꯥꯏꯐꯦꯠꯇꯪ ꯋꯥꯈꯜ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯕ? ꯇꯥꯆꯧ ꯂꯩꯈꯤꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯑꯩꯅꯗꯤ ꯏꯃꯥꯒꯨꯝꯅ ꯏꯇꯩꯃꯁꯦ ꯌꯥꯝ ꯂꯨꯅ ꯈꯟꯖꯩ. ꯑꯗꯨꯒ ꯏꯇꯩꯃꯒꯤ ꯋꯥꯈꯜꯁꯤꯗꯤ ꯃꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ. ꯐꯔꯦ, ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯟꯅꯔꯨꯕ ꯇꯧꯗꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯃꯗꯤ ꯀꯩꯊꯦꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯃꯤꯒꯤ ꯊꯕꯛ ꯍꯦꯛꯇ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯄꯥꯕꯨꯡꯅ ꯀꯧꯊꯣꯛꯇꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯆꯥꯁꯥ, ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏꯁꯤꯡꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯣ ꯏꯄꯥ ꯄꯥꯝꯃꯤ. ꯏꯄꯥꯅ ꯍꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ? ꯑꯗꯨꯅ ꯅꯈꯣꯏꯁꯤꯡꯁꯦ ꯏꯄꯥꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯌꯦꯡꯉꯨ, ꯌꯨꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯑꯩꯒꯤ ꯏꯃꯧ ꯂꯩꯃꯁꯤ ꯃꯔꯥꯏꯕꯛꯁꯨ ꯊꯤꯕꯅ ꯏꯆꯥꯅꯨꯄꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ. ꯏꯁꯨ ꯑꯁꯤꯒ ꯃꯍꯥꯛꯅ ꯇꯧꯗꯧꯔꯤꯕꯁꯤ ꯏꯄꯥꯗꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ. ꯅꯈꯣꯏꯅ ꯅꯇꯩꯃ ꯑꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ." ꯆꯥꯎꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯌꯥꯏꯃꯅ ꯏꯪꯒꯤꯠ ꯈꯪꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯅꯦ ꯕꯥꯕ, ꯑꯩꯈꯣꯏꯅꯁꯨ ꯏꯇꯩꯃꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯏꯃꯥꯒꯨꯝꯅ ꯈꯜꯂꯤꯕ. ꯑꯗꯨꯕꯨ ꯏꯇꯩꯃꯅꯗꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯑꯩꯈꯣꯏꯗ ꯌꯥꯝꯅ ಲಾನ್ನ ꯎꯕꯒꯨꯝ ꯑꯃ ꯇꯧꯏ. ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯁꯦ ꯀꯌꯥ ꯎꯗꯕꯒꯨꯝ. ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯇꯩꯃꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ." ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯔꯝ ꯄꯨꯝꯕ ꯃꯦꯟꯅꯈꯤꯕꯗꯒꯤ ꯆꯤꯟ ꯈꯥꯡꯂꯛꯏ꯫ "ꯑꯗꯨꯅꯤ ꯕꯥꯕ, ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯏꯇꯩꯃꯅ ꯈꯟꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩꯗ. ꯑꯩꯈꯣꯏꯅꯗꯤ ꯏꯃꯥꯒꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯅꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯇꯩꯃꯒꯤ ꯑꯣꯏꯅ ꯈꯟꯗꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯑꯩꯈꯣꯏꯕꯨ ꯃꯅꯥꯎ ꯑꯃꯒꯨꯝ ꯈꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯍꯟꯊꯕ ꯊꯕꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." "ꯍꯩ ꯏꯆꯥꯁꯥ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ? ꯅꯠꯇꯦ, ꯅꯇꯩꯃꯅ ꯀꯩꯗꯧꯔꯕꯒꯦ? ꯏꯄꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏ." ꯆꯥꯎꯕꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯄꯥꯕꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯧꯔꯤꯒꯦ ꯁꯤꯗꯩꯁꯤꯗ? ꯏꯆꯦꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ, ꯏꯆꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯅ ꯃꯈꯥ ꯊꯥꯕ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯎꯕꯤꯗꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯅꯅꯦ ꯄꯥꯕ, ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯏꯆꯦꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ. ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯕꯗꯣ
ꯑꯣꯏꯅꯔꯕꯅꯤꯅ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯒꯤ ꯑꯄꯥꯝꯕꯅꯤ ꯇꯣꯝꯕꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯑꯔꯩ ꯑꯔꯩꯕ ꯄꯨꯊꯣꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯁꯦꯠꯃꯤꯟꯅꯗꯅ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯏꯆꯦꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤꯕ ꯄꯔꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯏꯁꯥꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯦ ꯉꯥꯏꯈꯣ ꯏꯃꯧꯁꯥ ꯏꯄꯥꯗꯤ ꯅꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯁꯦꯜ ꯇꯥꯜꯂꯨꯅꯤ ꯍꯥꯏꯗꯅ ꯑꯐꯪ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯕꯨ ꯀꯔꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯜꯂꯝꯒꯅꯤ ꯏꯄꯥ ꯊꯥꯖꯗꯦ ꯍꯣꯏ ꯅꯆꯦꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯊꯛ ꯊꯣꯡꯕꯅ ꯉꯥꯡꯕꯅꯤ ꯈꯜꯂꯒ ꯃꯥꯂꯣꯝ ꯊꯝꯅꯒꯅꯨꯀꯣ ꯏꯃꯧꯁꯥ ꯆꯥꯎꯕꯤꯅ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕꯗ ꯏꯪꯒꯤꯠ ꯇꯧꯏ ꯌꯥꯏꯃꯅ ꯕꯥꯕꯥ ꯁꯨꯝꯗꯧꯔꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯅꯤꯡ ꯇꯧꯖꯔꯁꯅꯨ ꯄꯥꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯤꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯌꯦꯠꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯄꯥꯕꯒ ꯑꯩꯈꯣꯏꯒꯗꯤ ꯄꯨꯟꯅ ꯑꯗꯨم ꯆꯥꯔꯁꯤ ꯑꯗꯨꯒ ꯏꯇꯩꯃꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕꯅꯤꯅ ꯆꯥꯖꯔꯁꯅꯨ ꯄꯥꯕ ꯃꯁꯤꯗ ꯑꯩ ꯀꯌꯥ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯝꯕꯅꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤꯃꯛꯅꯤ ꯄꯥꯕ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯩꯈꯣꯏꯅꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯅꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯁꯨ ꯑꯩꯅ ꯏꯇꯩꯃꯒꯤꯗꯃꯛ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯐꯅꯅꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯐꯝꯁꯤꯅ ꯁꯤ ꯌꯧꯔꯕꯗ ꯑꯩ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯤ ꯄꯥꯕ ꯇꯣꯝꯕꯤ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯊꯦꯡꯉꯤ ꯀꯗꯥꯏ ꯑꯩꯒꯤ ꯈꯥꯎꯗꯣ ꯇꯌꯥꯏ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯩ ꯍꯜꯂꯝꯃꯤ ꯕꯥꯕꯥ ꯑꯩ ꯊꯣꯛꯈꯤꯒꯦ ꯌꯥꯏꯃꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯏꯆꯧꯕꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯠꯅꯈꯤꯔꯝꯃꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯋꯥꯏ ꯁꯪꯂꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧ ꯃꯊꯟꯇ ꯁꯣꯟꯖꯩ ꯀꯔꯤ ꯏꯃꯨꯡ ꯑꯁꯤꯅ ꯍꯣꯡꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯅꯨꯡꯁꯤꯅꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯏꯁꯣꯔ ꯅꯪꯒꯤ ꯀꯔꯝꯕ ꯂꯤꯂꯥ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯁꯥꯟꯅꯕꯤꯔꯤꯕ ꯍꯤꯡꯅꯤꯡꯗ꯭ꯔꯕ ꯆꯣꯛꯊꯔꯕ ꯊꯋꯥꯏꯅꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯊꯔꯛꯂꯕ ꯎꯄꯥꯜ ꯍꯧꯗꯅ ꯎꯔꯨꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯅꯕ ꯎꯔꯨꯝ ꯊꯤꯖꯩ ꯄꯣꯊꯥꯐꯝ ꯊꯤꯖꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯃꯒꯤ ꯎꯔꯨꯝ ꯂꯩꯇ꯭ꯔꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯛꯆꯥꯡꯁꯤꯅꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯍꯥꯛꯅꯗꯤ ꯑꯉꯥꯡꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯤ ꯍꯤꯡꯂꯣꯏ ꯀꯔꯤꯒꯤ ꯊꯧꯅꯥ ꯂꯩꯇꯕꯤꯒꯨꯝ ꯁꯣꯟꯊꯔꯤ ꯍꯥꯏꯔꯤ ꯂꯩꯃ ꯀꯩꯊꯦꯜꯗ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯦ ꯍꯥꯏꯔꯒ ꯅꯤꯡꯇꯦꯛꯄ ꯃꯈꯩ ꯁꯨꯔꯨꯔꯒ ꯃꯈꯣꯡꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯝꯁꯨꯞ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯏ ꯏꯆꯥ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯅꯤ ꯁꯤꯁꯤ ꯀꯞꯀꯅꯨꯁꯤ ꯏꯃꯥ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯛ ꯊꯣꯡꯕꯤꯔꯗꯧꯅꯤ ꯏꯆꯥ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯔꯗꯕꯅꯤ ꯀꯞꯄꯅꯨꯁꯤ ꯇꯣꯛ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯏꯅꯔꯛꯇꯨꯅ ꯂꯩꯃꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯀꯦ ꯇꯧꯏ ꯁahum ꯐꯪꯕꯗ ꯂꯩꯃ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯟꯗꯣꯛꯏ ꯂꯩꯃ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥ ꯀꯔꯤ ꯄꯥꯝꯕꯒꯤ ꯅꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯈꯝꯕꯅ ꯏꯇꯩꯃ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕ ꯑꯃꯝꯕ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯀꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯝꯃꯒꯦ ꯅꯨꯄꯤ ꯃꯧ ꯅꯍꯥꯟ ꯅꯈꯣꯏꯅ ꯑꯃꯝ ꯑꯊꯦꯡꯅ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯎ ꯃꯥꯏꯃꯨꯅ ꯃꯥꯅꯤ ꯇꯥꯎ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯏꯇꯥꯎ ꯌꯥꯟ ꯑꯉꯥꯡꯗꯨꯁꯨ ꯑꯩ ꯍꯦꯛꯇ ꯄꯥꯝꯖꯩ ꯇꯕꯨꯡꯉꯣ ꯂꯥꯎꯁꯤ ꯄꯥꯝꯊꯣꯛꯀꯦꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯂꯩꯃꯒꯤ ꯃꯁꯥ ꯊꯦꯡꯒꯦ ꯇꯧ ꯂꯩꯃ ꯃꯆꯥꯅꯒ ꯀꯞꯄꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯐꯠꯇ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯆꯪꯂꯛꯄꯗ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯅꯤ ꯈꯝꯕꯅ ꯏꯇꯩꯃ ꯁꯥꯎꯒꯠꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤ ꯑꯩ ꯏꯇꯩꯃꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤ ꯏꯇꯩꯃ ꯍꯧꯖꯤꯛ ꯇꯥꯗ ꯂꯩꯇꯕꯗꯒꯤ ꯋꯥꯗꯅ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯕꯅꯤ ꯏꯇꯩꯃꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯥꯅ ꯏꯇꯩꯃꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯔꯛꯂꯕꯅꯤ ꯑꯩ ꯏꯇꯩꯃꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯏꯇꯩꯃꯕꯨ ꯇꯥꯟꯅꯔꯛꯏꯕ ꯃꯥꯏꯃꯨꯅ ꯏꯇꯩꯃ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯎꯕ ꯌꯥꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ ꯅꯨꯄꯥ ꯏꯇꯩꯃꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯤꯕꯅꯤ
lấy mà em là sao này đấy ai cả nàng gì xung mateng pang là basu ai nên lâu rồi ai isa ga ý cái đầm chắc không mình là bao cái đầm mi khi mà tiếng lâu cái đầm nupi đó ai nát đi aduga na khơi na khali nupi mà khơi đó mà đồ ai đi nát đi ai na hai bữa sẽ mà xí đầu khơi tam chật ai cái là mi thằng ai sát cái isa sẽ mà bục la mà nó cặp ai yếm nó sát cái hắn đó khamba lấy mà cái mà mang được lép xin đồn hay chật mà đồ ai thiên cái hay cái số ai nâng bữa thúc cho xin đầu của thơ adum thiên cái ai xí cái nào thì hay nâng khalo cái đó nào ai thiên bị lão asi hai đó na lấy mà cái khu đang ở đâu bay cái đâu lấy mà nó sao này đấy chắc chỉ là cái mi phật nâng bổng gì ai nè lấy cái tàng nâng bật lao rồi đi nâng cái suy hình chắc rồi khăm bác cái na đó na nộp là cả ai xí hình ngồi hey cái suy lấy tờ bẩn pi nâng mà nè anh ngon được cái sinh nở nâng khu đó cái gì đó lôi xin là mua hay lôi xin là mua hay bro lại cái kana lagi pata singa sini mari sabu pata belambi na ching bidaw re kana lagi Sandhya wairam oirakpaga nisa saba lekai gi nupa masa singa du warakna bahaidana lairiba lekai gi maira paibi imaiben pumnamak adu taraduna chenchin naraklam matawado khamba amadi maimu mamit ani du laukthokladuna yenglamlaga maning tekthokduna chenkhirami asumna leima mama masa du lekai gi ahasingna kanbirami mayum yauraga pau pumba manau nupi sing adusu taraduna leirami thongal hek changlakpaga tombi na haire lengbi raklabro isi sak phajabi lekai wa thok oiruraga imung ase yonba yaba yoluraga lengbi rakledana yani waramani somdek sangbira o chawbi hoi khoidi imai se phawra bu pakle isi masak matau phajabi changkhon bi ma leirabani na si thokani haidana hanadagini ꯑꯩꯈꯣꯏꯅ ꯑꯃꯝ ꯊꯦꯡꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯁꯦ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯀꯩ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯂꯧꯗꯦꯕ ꯑꯍꯩ ꯑꯄꯥꯁꯥꯏ ꯍꯦꯛꯇ ꯍꯥꯏꯕꯤꯌꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯤ ꯇꯣꯝꯆꯧ ꯍꯩ ꯏꯃꯧꯁꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯍꯥ ꯍꯩ ꯏꯃꯧ ꯏꯕꯦꯝ ꯂꯩꯃ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯆꯪ ꯂꯩꯃ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧ ꯃꯃꯧ ꯑꯍꯜꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯃꯃꯧ ꯑꯅꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯍꯩ ꯏꯃꯧꯁꯥ ꯆꯪꯉꯨ ꯅꯁꯥꯒꯤ ꯀꯥꯗ ꯆꯪ ꯏꯄꯥꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯑꯩ ꯄꯥꯝꯗꯦꯀꯣ ꯆꯧꯕꯤꯅ ꯑꯣ ꯄꯥꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯆꯦꯗ ꯌꯥꯝꯅ ꯈꯠꯅꯍꯧꯕꯒꯤ ꯃꯑꯣꯡꯗ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯄꯥꯕꯁꯨꯅꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕꯤꯌꯨ ꯄꯥꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯄꯥꯕꯅ ꯀꯅꯥꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯩꯃꯒꯗ ꯀꯔꯝꯕ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯏꯅꯥꯎꯏꯕꯥꯅꯤꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯕꯖꯥꯠꯅꯤ ꯄꯥꯕ ꯇꯣꯝꯕꯤꯅ ꯄꯥꯕ ꯇꯧꯕꯤꯅꯨꯗ ꯆꯥꯕꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯋꯥꯅ ꯏꯆꯦ ꯂꯩꯃꯒꯤ ꯋꯥ ꯑꯣꯏꯅ ꯃꯤꯆꯪ ꯆꯪꯕꯤꯔꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯕꯛꯇꯣ ꯇꯧꯕꯤꯒꯅꯨ ꯄꯥꯕ ꯍꯩ ꯀꯔꯤꯅꯣ ꯍꯥ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯂꯤꯕꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯀꯨꯕꯣꯛ ꯊꯛꯁꯤ ꯅꯥꯏꯗꯕ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯤꯅꯗꯤ ꯈꯟꯗꯦ ꯈꯪꯂꯕ꯭ꯔꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯖꯕꯗ ꯃꯊꯧ ꯆꯤꯟꯖꯕꯤꯅꯤ ꯅꯈꯣꯏꯒꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯃꯇꯧ ꯇꯝꯖꯧ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯩ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯗꯅ ꯅꯈꯣꯏ ꯑꯅꯤꯅ ꯊꯤꯒꯠꯇꯅ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯂꯩ ꯅꯁꯥꯒꯤ ꯅꯊꯧꯗꯤ ꯅꯈꯣꯏ ꯈꯪꯗꯦꯅꯤ ꯍꯥ ꯇꯣꯝꯕꯤꯅ ꯄꯥꯕ ꯀꯩꯅꯣꯗ ꯄꯥꯕꯒꯤ ꯋꯥꯍꯩꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯤꯗ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯄꯥꯕꯅ ꯇꯥꯛꯄꯤꯔꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯅꯨꯗ ꯅꯆꯥꯅꯨꯄꯥꯅ ꯇꯥꯔꯒ ꯄꯥꯕꯗ ꯂꯥꯟ ꯇꯧꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯗꯤ ꯆꯥꯎꯕꯤꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯄꯥꯕꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯁꯦ ꯉꯁꯤꯗꯤ ꯃꯊꯤ ꯐꯣꯡꯂꯛꯑꯦꯗꯅ ꯊꯣꯡꯒꯥꯜꯗꯒꯤ ꯌꯥꯏꯃ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯐꯤ ꯀꯟꯕ ꯃꯈꯩ ꯆꯪꯂꯛꯂꯝꯃꯤ ꯌꯥꯏꯃꯅ ꯍꯩ ꯏꯇꯩꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ ꯇꯥꯆꯧ ꯂꯩꯈꯤꯗꯕꯗꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯗ ꯑꯃꯝ ꯑꯊꯦꯡꯗ ꯒꯥ ꯌꯥ ꯂꯥꯎ ꯇꯧꯅꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯐꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯄꯥꯄ ꯄꯥꯎꯁꯨ ꯑꯝꯇ ꯈꯟꯊꯕꯤꯌꯨ ꯏꯇꯩꯃꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡꯁꯤꯕꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯄ ꯇꯣꯝꯕꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯄꯒꯁꯦ ꯏꯃꯥꯏꯒꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯂꯩꯁꯤꯜꯂꯕꯅꯤꯅ ꯇꯣꯝꯆꯧ ꯁꯥꯎꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯍꯩ ꯇꯣꯝꯕ ꯌꯥꯔꯦ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗ ꯍꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯄꯥꯅꯤ ꯅꯄꯥ ꯑꯩꯒꯤ ꯃꯥꯡꯗ ꯐꯥꯎ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ
Nang kanana takpitam ha nama yaudre haidana noi wangang sangangdo kari haini kari ngangani khangdre ne ha yaim nati paba pabna sumitai misi kan khatana thamlabani na kadai degi yarad ha ai ko yum sid leiganu hai natra kai tai mis yum sid lehan gum si hai pabna halla moina lepiu pa yaima nang amukta tapthak yum sidagi kana bu susat bayar yeng laikai na ngangnari ba singse na tai masina ta seng namak tawrangani nang mut hazabra ha ipadi thajade aduna migi wase kharasu ta da su pai na tai magi phibam sida mi na panghai hai basu oiramba yai chawbi o pabagi sidi aikhoi mayam na manaraga isi leimabu phattana basili haining libani ne nate pabana hala moina asukyan na misang mekhai nai biri sibu karigino pabasu kanana puk thakpige mado ningsing biba phai hai hai imong yai ma ngasi imonggi sindagi haidoraklibu wahaiduna aibu isa imongna kayam yamna khanbage haibado khang phare nakoi mayamna aise mapa ama oibada matik sadre haina khalabani phare ai yum sida leirubagi kaisu kanadre ai yum thadok laga satlage yum sida ahal lama oibagi aigi isil iwa satraba mafam sida ai mikup amata phawba leiroi adubu isa sa imausa paba wa amadi hairamge nakoina saungnanaba afaba lambida chatnanaba mahi masing tamhaliba angangsing ase asigumna nakoisu namana pa oiba nakoina pisak piklingaidagi nakoibu kadaida kari haidana semlakkiba ngaktani ko isasa hare ai chatkrage asi haidana tomsau thawai nungaitana marulukna satke tawram matam maduda mamau ahal leimana kaptuna makuboki makhong konduna tingthana woiduna kaplaklami baba yumsi thadokuna chatbikhiba yaroi baba yumsi thadokuna chatkadabani namau aiha namau naijabasi yabiragadi amukta sawado padabiyo baba aigidabak babana adumna yum thadokuna chatkadaba natiye baba ipagi bem sesi hagolose ipa imaugi magul sapsana kha imau landi haibase ipa khang adubu phattaba mi phanba lui haibadu ngasigi taibang palsida isa poknaribase haraugi nungaigi haiduna tawri adubu aigi punsi sidadi madu phangdre aingonda oina onkhattuna siklai masigum mafam sida ipa makha tana leingingtre baba namongse hai kuding paksab miyamna ngangni kudingsu pakjaradabi ai khamjai baba miyoi bagi laibakta iwai puroi banongna kaina basibu kanana nungairamgani ngasi aigi ipuroi bani hingduna lairamba taragadi aina mayoknaribase mayoknaramba asi aina waribase warabu aisu inausingumna harau nok-noktuna hinginaramgani adubu laibaksidadi tamnamdre kubak namada kuba punsi haibada oirare aduna mayamgi noknafam ngangnafam karemnafam ngakta adubu inaw aisu nakoigu kenamamna ipuroibagi makhada leining ichasisu mihoinaba semninge amam mathengda amadi kaithel sendrangoi-duna migi thabak aphangba ama hektasu tawningludi adubu ai ngasi isasigi khalaga hingdaba yade aduna pumnamak ase thokhribani karigumba aina lamchat lana chattu sel tanbu oiramlabadi karisu ai tumdana aheng nungthil naidana isasigi mabuk thanaba haidana hotnarugan aisu iyoibani awaba masak khangi thamoidagi khangba ngamdraba soklaba wahaising adu tabada manaunupi anidu khanghaudana kallaba nungpak mathaktagi ising marik ama tarakpagum thoklai mitlupi-rang sintharakduna thamoi kaiba wahai adu tabada khangba ngamlakdraduna masigi makhong konduna haijarami chawbina iche nanau lanjari iche nanau nu wakal thenbi oirubana ngahaki wakal khalure iche kaisu lan pumnamakse aina sinba lila ngaktani akhoi baba aimamta ngakpiyo iche leimase karisu lanba natte aina pumnamak haijin tausinaba ngaktani tombi ichi nanau basu ngakpiyo nanau su wakak theluba ichi ki phatanaba mangnaba tawru nanau bu ngakpiyo ichi wahadu tabada yaima amadi tomba aduki matik saurami
ยายมันกะรีนักคุยเนอะไอ้คุยปะปังมุสีระบะนั่นตีไอ้คุยสิกะรีเนี่ยให้นักขันเกฮะนักคุยเนี่ยงางบุกดิ่งเต้าชินบะอารานบุไอรำนะบะโอ้นับปีมาวาลูบะอีเซ่อุดองนับปังเฉดป้าบะอีเดมาไอ้ลันเจอร์ไอ้บ่มุกตังงักปีป้าบะสุยเดมาสูยุ่มสิเด็กจัดปีกี่กันยุ่มสิท่าดกเลิกจัดกระดูกดีมาคุยอันนี้สิตัวมันเล่านังเล่าบะยุ่มสิท่าดกจนจักรู้เล่าอาศัยให้ดูนะมากินนุปีบุมาขุดไปจนเสียงนี้ตัวมส่งไงก็ไงอตัวบ้าอามุดตังไงตับตะกุโกมีอ้อยบายไปสิสวยแต่บังงบันตีสวยขีบลานขีบดูบุสวยเครลานเครให้จะรักลับดีมีดูบุงักปีก็ได้งักปีบังงบ้าทำไมปานก็ได้ยังงั้นสิดีอิสายมองสิ่งสินะว่าเขาตาร์ไปสิมาสิอุบดไอให้ยังไงเลยแต่นะฮารามาสิได้กี่เห็นเป็นมาเลยเตรอีน่านักคุยลานผมนำมาทำนักวิรักบังหักแต่ยายมาตัวมาอีได้มันนักคุยแต่การิสสาวนุ่งไงแต่เป็นเล็กนักคุยเนี่ยได้มาบุอามกฮันกุมขันบิดไปสิอาศิมุนิ่งมาทุ่งมาเลยจีอีได้มากี่ดีอดุนีอาพบพวกเสี่ยวสาวมีให้ไปสิงักปีใบก็ได้เป็นไอ้กี่โมกี่มากุลไอ้นี่ซับซ้อนนักงั้นสิเด็กดีสาใส่โมซาขนาดนั้นนุ่งชินนั่นนุ่งไงนี่เลยมีนักก็ได้เป็นอีกตัวบ้าเราหน่ายเลยเฮ้ยป๊าอดุที่ป๊าไอ้งามแต่เลยรู้กี่ไอ้คุยเต้มาทงกันกี่อดุก็ไอ้คุยหาแต่สามีนั่นเลยมันตัวบ้าเท่งเลยนั่งบอกหูสิปูขนาดสุดเลยมารู้ไอ้เที่ยวแต่อีเต้มาไอ้เที่ยวเด็กนี่ตีมันนิ่งกีตาร์มุ้งจ้าตัวไอ้กี่ปุกรีสิทธิ์กี่บันอดุกี่ง่ายยกไปเลยนะสวยจังอดุตะกี้ไม่อยากเจอปีเดบิยาร์วยให้ตัวให้รู้ระดับนี้ยายมันให้ตัวบ้าอดุง่าดูคุณเองมุกสั่งมันไม่เลยเราก็เลยนี่นั่นเลยดีพระเจ้าเฮ้ยแต่ยัยอดูเสียมไม่ได้แต่ยันเสียมก็ต้องนี่กูเลยพงเลยจีง่าเสียมเนี่ยบ้านเฮกตายเลยสิบูเฮ้ยนี่เสียมมาดูเดี๋ยวนี่เฮกแต่เสียมท่าระก็เลยง่าอดูจะสาวฮัลโหลกูตุ่มส่งอิสาสะอีป้างอ่ะสิที่นุ่งไงเปรี้ยเลยอิสาสิงนะสุ่มนะฮาเราเลยมีนะบูอุบเสอีป้าสีระสุยารีอิสาสะเลยมันป้าบ้าใครกิสิด้วยเนาะคุยนะสังนะหิงขี้ดงนี่ป้าบ้าเจ้าบีนะอดุนี่น้ำมงไม่ยามเสบาพัฒนาตัวดูดิป้าบ้าน้ำมงสิ่งที่เสบามาตัวลมนะหิงขี้กระโดดนี่กว่าตัวบีนะอีเจน่าอดูดิมริมาปังเสียมุรสิอดุก็การีโนอีโรมามุสยาวรสิงั้นสิดีไอ้คุยเสียงเกขุดนะไม่ยามเสียคุบิสิขายลุยเจอันตะกว่าเฮ้ยไอ้คุยตัวบีนะงางมุสิมาบ้าน่าอลองจังสิอาสมนะไม่ยามอดูปุ่นละดูนะฮาราวนุ่งสีสานนะสักสามินนะนุมิดอาศิดกียุมอาศิกิมาอาหุมักนุ่งสีสานนั้นเลยมินนะดูนะมีกิมีวาสังบังกำหันดนะอาปุ่นมันปังกัลนี่ให้บดูอุดลำมีโอยบันลิงเซลมานะอามันอามาบุอิจตาวน์หิงมินระบดีปุ่มดมักอับบัตโอยให้บดูงั้นสิดีตัวมโซกิปุ่นสิเดสุเนน่าตานะอาหลอามาโอยบกีนุ่งไงนะมาสามามสิงกิเสบาพังเสบาว่าเขาตายังบาให้บดูโอยดำงั้นสิดีว่าเขาตารุจบะละมังนรุระบะพัดตบว่าเขานะมังโอยนะดูนะหิงลำบากมันนางนุปีอันนี้บุมาซีโอยบะเลยมาเกี่ยพับนุงสีบัตนะลายนักคุดมเซนบังงำดูนะอภับลำบีเดปุระคิรำพัดเตให้บักขังละดูนะมาซีดีอภับเดตเอาดูนะฮาราวนุงสีสานะนะหิงมินารำ